Uzuman Davida Bisnupur District Commando amadi Special Commando gi apunba team amaga Kuki Militant Singa nongmai kapnabada Kuki Militant ahum laikhidre Maitei Kunja amana soklei Makata na nongmai kapnari Kangpopi da laiba Manipur State Cooperative Bank Kangpopi branch sakhangdaba singna lut tawkhrei Computer set na chingba property khara natana sale amata lut tawba ngamkhidre Amasung Russia gi Yaroslav City da pangthokpa 19 Shuba International Film Festival in the Family Circle da Impact News ki video editor Ningombam Johnny Maitei amadi Kangabam Vikram Anina Best Cinematography ki award panglaklei